ꯊꯥꯖꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯑꯩꯅ ꯈꯜꯂꯤꯅꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦꯅ꯫ ꯑꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯇꯝꯁꯦ꯫ ꯏꯄꯪ ꯄꯪꯅ ꯀꯔꯤꯁꯨ ꯈꯪꯗꯅ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯝꯕ ꯑꯉꯥꯡꯁꯦ ꯉꯁꯤꯗꯤ ꯕꯁꯟꯇ ꯃꯥꯁꯨ ꯅꯪꯒꯤ ꯁꯔꯨꯛ ꯊꯨꯡꯂꯕ ꯑꯣꯏꯔꯦ꯫ ꯖꯟ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯨꯕꯨꯅꯦ꯫ ꯅꯨꯡꯁꯤꯕꯗ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕ ꯃꯥꯇꯕꯨ ꯎꯅꯤꯡꯒꯅꯤ, ꯃꯥꯒꯤ ꯃꯄꯥꯎꯇꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯇꯥꯅꯤꯡꯒꯅꯤ꯫ ꯑꯗꯣ ꯑꯩꯒꯤ ꯆꯟꯗ ꯅꯨꯡꯁꯤ ꯀꯥꯏꯍꯧꯔꯤꯕ ꯃꯤꯁꯛꯇꯨꯕꯨ ꯀꯅꯥꯅꯣ? ꯑꯩꯁꯨ ꯃꯁꯛ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯊꯥꯖ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯗꯣ ꯁꯦ, ꯑꯩꯈꯣꯏ ꯗꯥꯆꯧꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯣꯏꯅꯦ꯫ ꯑꯩꯁꯨ ꯌꯥꯗꯅꯕ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯦ꯫ ꯑꯗꯨꯗ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ꯫ ꯖꯟ, ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯈꯣꯡꯐꯝ ꯑꯃ ꯍꯦꯛ ꯁꯣꯏꯈꯤꯕꯗ ꯊꯥꯡꯖꯜꯂꯨꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛ ꯇꯤꯡꯈꯪꯒꯤ ꯇꯤꯡꯈꯪ ꯉꯥꯛꯇꯅ ꯄꯤꯛ ꯊꯪꯒꯗꯣꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯅꯨꯄꯥꯗꯨꯕꯨ ꯀꯩ ꯂꯝꯗꯒꯤꯅꯣ? ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯔꯣ? ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯅꯠꯇꯦ꯫ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ꯫ ꯂꯝ ꯈꯪꯗꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯣꯏꯅꯔꯨꯏꯕ? ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯏꯅꯗ꯭ꯔꯦꯗ꯫ ꯉꯁꯥꯏ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯐꯣꯟ ꯑꯃ ꯄꯤꯔꯝꯃꯦ, ꯑꯗꯨꯗ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯦꯅ ꯍꯥꯏꯔꯝꯃꯦ꯫ ꯃꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ? ꯐꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ, ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯏꯟꯗꯣꯝꯆꯥ ꯕꯤꯂꯥꯁꯤꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯆꯦꯟꯈꯩ ꯆꯦꯜꯂꯨꯔꯒ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦꯗꯅ꯫ ꯑꯗꯣ ꯀꯅꯥꯗ ꯃꯥꯡꯖꯩ? ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯨꯟꯅ ꯊꯤꯗꯣꯛꯑꯒ ꯃꯔꯤꯗꯣ ꯂꯩꯅꯒꯗꯕꯅꯤ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯀꯃꯥꯏꯅ ꯊꯤꯗꯣꯛꯇꯣꯏꯅꯣ? ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯗꯨꯝ ꯈꯪꯉꯅꯤꯗ꯫ ꯃꯉꯣꯟꯗꯁꯨ ꯅꯥꯀꯣꯏꯅꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯌꯦꯡꯉꯣ꯫ ꯑꯗꯣ ꯐꯣꯟꯗꯨꯗꯤ ꯅꯣꯏ ꯗꯥꯆꯧ ꯎꯗꯅꯕꯗꯤ ꯍꯣꯠꯅꯧꯀꯣ꯫ ꯃꯅꯤꯆꯟꯗ꯭ꯔ ꯁꯨꯃꯥꯡꯗꯨꯗ ꯁꯥꯖꯦꯜ ꯇꯧꯅ ꯇꯧꯅ ꯃꯆꯤꯟꯗꯣ ꯂꯦꯡꯉꯛꯏ꯫ ꯁꯤꯖ, ꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯁꯤꯕꯨ ꯖꯦꯝꯁꯀꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯊꯥꯔꯤꯛꯁꯨ ꯏꯟꯁꯥꯡꯗꯣ ꯁꯦꯝꯅ ꯁꯦꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯃꯊꯛꯇꯣ ꯂꯣꯏꯁꯟꯒꯦꯅ ꯀꯥꯔꯨꯕꯗ ꯀꯥ ꯃꯆꯥꯗꯨꯗꯕꯨ ꯊꯣꯡꯒ ꯆꯦꯠꯅ ꯂꯣꯠꯁꯤꯜꯂꯒ ꯂꯩꯍꯧꯕꯅꯦ꯫ ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯇꯟꯗꯅ ꯑꯩꯁꯨ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦ, ꯃꯣꯏꯒꯤꯗꯨꯕꯨ ꯌꯨꯒ ꯌꯥꯎꯗꯅ ꯉꯥꯎ ꯂꯩꯔꯖꯥꯠꯂꯣ? ꯑꯩ ꯑꯝꯇ ꯍꯦꯛ ꯈꯪꯗꯦꯀꯣ꯫ ꯊꯦꯡꯉꯦꯅ ꯍꯟꯗꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ꯫ ꯃꯣꯏꯅ ꯍꯧꯖꯤꯛ ꯌꯨꯒ ꯊꯛꯄꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤꯗ꯫ ꯁꯣꯝꯗꯁꯨ ꯑꯍꯨꯝꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯛꯍꯦꯟ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ, ꯀꯩꯅꯣ ꯀꯣꯛꯁꯤꯅ ꯁꯨꯛꯌꯥꯝ ꯆꯤꯛꯏꯁꯤꯅ? ꯖꯦꯝꯁꯁꯨ ꯃꯃꯤꯠꯇꯣ ꯅꯣꯏꯔꯗꯨꯅ, ꯁꯤꯒꯤ ꯈꯨꯇꯛꯁꯤꯃꯗꯤ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯊꯛꯑꯗꯤ ꯄꯨꯔꯤ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯌꯧꯅꯤꯍꯦ꯫ ꯅꯪꯁꯨꯅꯦ, ꯅꯆꯤꯟꯗꯗꯤ ꯌꯥꯝ ꯊꯛꯑꯣꯏ ꯀꯥꯏꯅ ꯌꯥꯝ ꯃꯥꯜꯂꯦꯕ, ꯊꯛꯒꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦꯕ꯫ ꯅꯠꯇꯦ, ꯉꯔꯥꯡ ꯑꯩꯕꯨ ꯊꯥꯖꯗ ꯐꯣꯟ ꯇꯧꯕꯤꯕ꯭ꯔꯣ? ꯑꯩꯁꯨ ꯈꯪꯗꯦꯗ, ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯅꯥꯀꯟꯗꯒꯤ ꯂꯣꯌꯥꯅ ꯑꯃꯨꯛ, ꯅꯕꯥꯅꯤꯕꯨ ꯉꯔꯥꯡꯗꯤ ꯐꯣꯟ ꯇꯧꯔꯣꯏꯅ ꯌꯥꯝ ꯃꯨꯛꯅꯈꯤꯗꯥꯏꯅꯦ? ꯅꯍꯥꯟꯃꯨꯛꯇꯤ ꯁꯨꯃꯥꯏ ꯉꯥꯎꯗꯕ, ꯉꯔꯥꯡꯒꯤꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯇꯥꯅꯤꯡꯗꯦꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯅꯍꯥꯟꯒꯤꯗꯨꯗꯤ ꯂꯤꯛꯂꯤ 2 ꯈꯛꯇꯅꯤ, ꯉꯔꯥꯡꯒꯤꯁꯤꯗꯤ ꯂꯤꯛꯂꯤ ꯀꯌꯥꯅꯣꯁꯦ? ꯀꯌꯥꯅꯣꯕ? ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯂꯤꯁꯤꯡꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯁꯛꯍꯦꯟ ꯃꯊꯥ ꯈꯔ ꯁꯥꯅ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯨꯝꯇ ꯉꯥꯏꯈꯣꯁꯦ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯏꯀꯣ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯁꯨꯃꯥꯏꯅꯒ ꯇꯧꯔꯔꯣꯏꯁꯤꯀꯣ꯫ ꯅꯨꯄꯤꯒ ꯊꯨꯅ ꯀꯥꯏꯅꯅꯤꯡꯕꯣ ꯁꯤꯗꯤ? ꯑꯩꯕꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯐꯣꯟꯒ ꯇꯧꯈ꯭ꯔ ꯆꯥꯂꯥ ꯍꯥꯏꯕꯅꯤ꯫ ꯃꯊꯥ ꯊꯤꯅ ꯁꯥꯏꯌꯦ ꯁꯤꯗꯤ꯫ ꯂꯣꯌꯥ, ꯅꯪꯕꯨ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯕꯣ ꯍꯥꯏꯕꯅꯤ? ꯀꯥꯏꯗꯒꯤ ꯈꯪꯗꯣꯏꯅꯣ? ꯈꯨꯊꯛꯇꯨꯗꯕꯣ
ꯌꯥꯔꯁꯦ ꯍꯧꯖꯤꯛ ꯇꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯃꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯝꯂꯒ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯁꯛꯍꯦꯟ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯃꯥꯒꯤ ꯔꯨꯝꯒꯤ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃ ꯑꯅꯤ ꯆꯤꯡꯂꯕ ꯇꯨꯡꯗ ꯊꯥꯖꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯊꯥꯖꯗꯤ ꯁꯣꯝꯗ ꯀꯣꯜ ꯂꯥꯛꯏꯒ ꯈꯪꯕ ꯅꯠꯇꯦ ꯃꯕꯨꯡ ꯃꯆꯟꯗꯨ ꯀꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯗꯥꯆꯧ ꯅꯪ ꯌꯥꯝꯅ ꯋꯥꯔꯝꯃꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯌꯥꯎꯔꯒꯦ ꯗꯥꯆꯧꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯋꯥꯗꯦꯗ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ ꯀꯤꯍꯣꯝ ꯍꯦꯛꯄꯕꯣ ꯆꯤꯡꯗꯣ ꯈꯔ ꯉꯝꯕꯗꯨꯗ ꯅꯪ ꯋꯥꯅꯤꯅ ꯇꯧꯕꯅꯤ ꯋꯥꯔꯣꯏꯌꯦ ꯀꯩꯁꯨ ꯏꯅꯦ ꯊꯔꯣꯅꯗꯤ ꯋꯥꯗ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯩ ꯋꯥꯗꯣꯏꯅꯣ ꯃꯥꯁꯨ ꯋꯥꯔꯤꯕꯅꯤ ꯑꯉꯥꯎꯕꯤ ꯃꯁꯥꯒꯤ ꯑꯣꯏꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤ ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯃꯊꯪꯗꯤ ꯃꯈꯥꯒꯤꯗꯨꯗ ꯑꯣꯏꯅ ꯁꯨꯔꯅꯤ ꯅꯪ ꯌꯥꯎꯒꯦꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯌꯥꯎꯕ ꯗꯥꯆꯧꯅ ꯏꯆꯟꯕꯨ ꯋꯥꯍꯟꯅꯤꯡꯗꯗꯅ ꯇꯧꯕꯅꯤ ꯊꯥꯖ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯕꯨꯡꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯉꯥꯎꯕꯤ ꯑꯁꯤꯒꯤꯕꯨ ꯀꯞꯀꯦ ꯇꯧꯏꯅꯦ ꯗꯥꯆꯧ ꯋꯥꯗꯦ ꯍꯥꯏꯔꯦꯅ ꯀꯞꯀꯅꯨꯁꯦ ꯑꯗꯨꯒꯤ ꯁꯔꯨ ꯗꯥꯆꯧ ꯋꯥ ꯍꯥꯏꯒꯦ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯒꯤ ꯃꯤꯠꯂꯨꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯍꯜꯂꯣꯏ ꯍꯥꯏꯒꯨꯝ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯛꯏ ꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯝꯊꯥꯁꯨ ꯆꯪꯉꯛꯀꯗꯧꯔꯕꯅꯤꯅ ꯐꯨꯔꯤꯠ ꯑꯊꯥꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯅꯤ ꯑꯗꯨꯅꯅꯦ ꯗꯥꯆꯧꯒꯤ ꯒꯣꯗ꯭ꯔꯦꯖꯇ ꯌꯥꯎꯔꯤꯕ ꯐꯨꯔꯤꯠ ꯑꯊꯥꯕꯁꯤꯡꯗꯣ ꯈꯔ ꯁꯨꯗꯣꯛꯑꯣ ꯇꯥꯔꯦꯀꯣ ꯗꯥꯆꯧꯅ ꯍꯥꯏꯖꯦ ꯊꯥꯖꯗꯨ ꯃꯉꯛ ꯈꯖꯤꯛ ꯅꯣꯝꯗꯨꯅ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨ ꯀꯩꯅꯣꯝ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨ ꯅꯆꯤ ꯉꯟꯊꯣꯏꯒꯤ ꯐꯣꯟꯗꯒꯤ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯗꯥꯆꯧ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯏ ꯊꯥꯖ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯈꯪꯀꯧ ꯀꯧꯔꯛꯏ ꯑꯦ ꯑꯩꯗꯤ ꯀꯥꯎꯏꯅꯦ ꯗꯥꯆꯧ ꯑꯝꯇ ꯉꯥꯏꯈꯨꯋꯣ ꯄꯥꯔꯤꯗꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯉꯔꯥꯡꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗꯒ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯗꯥꯍꯦꯝꯕꯗꯣ ꯂꯥꯛꯑꯝꯃꯦ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯃꯥꯗꯤ ꯗꯥꯆꯧꯒꯤ ꯀꯤꯍꯣꯝ ꯍꯦꯛꯄꯗꯨꯗ ꯃꯥꯁꯨ ꯌꯥꯎꯕ ꯌꯥꯒꯤꯗ꯭ꯔꯅ ꯍꯪꯉꯝꯕꯅꯦ ꯀꯔꯤꯒꯨꯝꯕ ꯗꯥꯆꯧꯗ ꯍꯪꯉꯛꯑꯗꯤ ꯌꯥꯎꯍꯟꯒꯅꯨꯀꯣ ꯃꯗꯨ ꯊꯧꯕꯒ ꯇꯤꯟꯅꯕ ꯃꯤꯅꯤ ꯐꯔꯝꯃꯣꯏꯕ ꯍꯦ ꯃꯥꯗꯤ ꯐꯕꯅꯤꯍꯦ ꯊꯧꯕꯒ ꯃꯥꯟꯅꯗꯕꯅꯤ ꯑꯗꯣ ꯍꯣꯔꯦꯟꯒ ꯂꯥꯛꯑꯗꯤ ꯏꯅꯦ ꯊꯣꯔꯣꯗ ꯍꯪꯉꯛꯈꯤꯒꯦꯅ ꯇꯝꯃꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯗꯥꯆꯧ ꯆꯠꯂꯦꯀꯣ ꯍꯣꯏ ꯄꯥꯔꯤꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯊꯥꯖ ꯐꯤꯁꯨ ꯐꯤꯖꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯄꯒ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯦ ꯃꯤꯁꯀꯣꯜ ꯃꯌꯥꯝꯁꯤꯗꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯖ ꯇꯧꯁꯤ ꯀꯗꯥꯏ ꯇꯧꯔꯣꯏꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯇꯨꯃꯤꯟ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟ ꯑꯃꯨꯛꯀ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯊꯥꯖ ꯏꯈꯪ ꯈꯪꯅ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟ ꯉꯥꯜꯂꯛꯄꯗꯨ ꯎꯕꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯌꯥꯡꯈꯠꯂꯛꯏ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯀꯅꯥꯅꯣ ꯊꯥꯖ ꯑꯩꯅꯦ ꯈꯪꯗ꯭ꯔꯕꯣ ꯈꯪꯉꯦ ꯊꯥꯖ ꯑꯩꯗꯣ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯀꯦꯅ ꯈꯟꯕꯅꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗ ꯁꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯤꯌꯦ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁꯨꯝ ꯐꯝꯃꯝꯕꯅꯦ ꯅꯣꯏ ꯗꯥꯆꯧ ꯂꯩꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯌꯥꯅꯤꯌꯦ ꯑꯩꯈꯣꯏ ꯗꯥꯆꯧꯕꯨꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯦꯗ ꯏꯁ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯑꯗꯨꯕꯨꯔꯣ ꯅꯣꯏ ꯗꯥꯆꯧꯅ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯄꯤꯔꯝꯕꯒꯤ ꯏꯁ ꯊꯥꯖ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯑꯗꯣ ꯗꯗꯥ ꯍꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥꯅꯣ ꯂꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨꯗꯤ ꯏꯊꯟꯗꯅꯦꯗ ꯑꯗꯣ ꯂꯝꯕꯨꯗꯤ ꯋꯥꯡꯈꯩꯗꯩꯅꯦ ꯑꯗꯣ ꯏꯃꯥ ꯕꯕꯥꯗꯤ ꯂꯣꯏꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯌꯦ ꯊꯥꯖ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛ ꯍꯟꯖꯤꯟꯗꯨꯅ ꯏꯃꯥ ꯕꯕꯥ ꯁꯨꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯊꯥꯖ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯗꯗꯥ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯇꯣꯜꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯁꯪꯁꯥꯔꯁꯤꯗ ꯑꯩꯒꯤ ꯗꯥꯆꯧ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ
ꯍꯌꯦꯡ ꯗꯗꯥ ꯍꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯩꯁꯨ ꯄꯥꯝꯕꯤꯔꯣꯏ꯫ ꯑꯗꯨꯅ ꯗꯗꯥ, ꯈꯣꯡꯐꯝꯁꯦ ꯊꯥꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯍꯟꯗꯣꯛꯍꯧꯕꯅ ꯗꯗꯥꯒꯤ ꯑꯐꯕ ꯑꯣꯏꯅꯤꯌꯦ꯫ ꯊꯥꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯊꯥꯖ, ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ, ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯒꯅꯨ꯫ ꯑꯩ ꯇꯥꯕ ꯉꯝꯗꯦꯕ, ꯁꯤꯗꯒꯤꯗꯤ ꯅꯣꯏ ꯗꯥꯁꯣꯛꯇ ꯅꯠꯇꯦ, ꯑꯩꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯊꯥꯖꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯥꯔꯦꯁꯦ, ꯑꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯗꯨ ꯊꯥꯖ, ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯗꯗꯥ, ꯀꯩ ꯋꯥꯅꯣ? ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯑꯗꯨꯕꯨꯔꯣ, ꯉꯁꯤꯗꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧꯕꯁꯦ ꯀꯧꯔꯛꯑꯅꯨ꯫ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ? ꯂꯩꯗꯅ, ꯂꯩꯀꯥꯏꯒꯤ ꯏꯆꯟꯁꯤꯡꯅ ꯀꯧꯅꯕ ꯌꯥꯝꯕꯨꯡ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯑꯩ ꯏꯀꯥꯏꯌꯦ, ꯀꯧꯕ ꯉꯝꯗꯧ ꯃꯥꯟꯗꯦꯕ꯫ ꯀꯩꯗꯧꯕꯒꯤ ꯀꯥꯏꯗꯣꯏꯅꯣ? ꯑꯩꯗꯤ ꯅꯪꯅ ꯌꯥꯝꯕꯨꯡ ꯀꯧꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗꯗꯅꯅꯦ ꯗꯗꯥ ꯀꯧꯔꯛꯑꯕ ꯑꯩꯗꯤ ꯈꯨꯝꯃꯣꯏꯀꯣ꯫ ꯁꯦꯕ, ꯑꯝꯇ ꯀꯧꯔꯛꯑꯣ꯫ ꯗꯗꯥ, ꯑꯩ ꯊꯝꯃꯒꯦ꯫ ꯁꯛꯍꯦꯟꯗꯨ ꯋꯥ ꯂꯥꯟ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ, ꯈꯨꯝꯂꯛꯄꯁꯨ ꯇꯧꯗꯦ꯫ ꯁꯥꯎꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯁꯤ ꯅꯨꯄꯥꯁꯦ ꯃꯇꯥ ꯑꯃꯅꯤꯀꯣ, ꯑꯅꯝꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤꯍꯦ꯫ ꯉꯁꯤ ꯈꯛꯇ ꯋꯥꯔꯤ ꯁꯥꯕꯁꯤꯗ ꯃꯤꯅ ꯏꯀꯥꯏꯅꯤ ꯏꯀꯥꯏꯔꯣꯏꯒ ꯑꯝꯇ ꯈꯪꯗꯦꯕ꯫ ꯁꯥꯎꯔꯤꯅꯤ ꯀꯥꯏ ꯇꯧꯔꯤꯁꯦ, ꯄꯛꯇꯕꯅ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯊꯥꯖ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯗꯗꯥ, ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ꯫ ꯑꯩꯗꯤ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯦꯀꯣ, ꯉꯁꯤꯗꯒꯤ ꯗꯗꯥ ꯀꯧꯔꯛꯑꯗꯤ ꯈꯨꯝꯃꯔꯣꯏꯅ꯫ ꯊꯥꯖ ꯑꯅꯝ ꯑꯍꯥ ꯆꯨꯔꯝꯕ, ꯃꯁꯥꯗ ꯇꯦꯟꯁꯟ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯁꯛꯍꯦꯟꯒ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯅ ꯈꯔ ꯐꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯊꯥꯖ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯗꯗꯥ, ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯁꯛꯍꯦꯟ ꯆꯍꯤ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯀꯛ ꯇꯧꯅ ꯅꯪꯅ ꯌꯥꯝꯕꯨꯡ ꯍꯦꯛ ꯀꯧꯔꯛꯑꯕ ꯑꯝꯇ ꯆꯤꯊꯗꯅ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯝꯇ ꯍꯥꯏꯔꯣꯏꯀꯣ꯫ ꯁꯦ, ꯑꯝꯇ ꯀꯧꯔꯛꯑꯣꯕꯁꯦ, ꯀꯩꯗꯧꯔꯒꯦꯃꯤ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯏ ꯗꯥꯁꯣꯛ ꯑꯃꯨꯛ ꯂꯥꯛꯑꯅꯤꯕ꯫ ꯅꯣꯏ ꯗꯥꯁꯣꯛꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯊꯥꯖꯗꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯗꯥꯁꯣꯛꯇꯤ ꯌꯥꯝ ꯂꯤꯔꯦꯗ, ꯑꯩꯒ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯩꯌꯦ꯫ ꯍꯧꯖꯤꯛꯃ ꯆꯍꯤ 30ꯃꯨꯛꯇꯤ ꯍꯥꯏꯔꯛꯑꯝꯃꯅꯤ꯫ ꯁꯛꯍꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ, ꯃꯥꯅ 30 ꯍꯥꯏꯔꯛꯏꯕ, ꯑꯩꯅ ꯑꯃꯨꯛ ꯍꯦꯜꯂꯤꯕ꯫ ꯑꯁ, ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯊꯥꯖ꯫ ꯀꯧꯔꯣꯁꯦꯗ, ꯑꯩ ꯉꯥꯏꯔꯕꯅꯤꯀꯣ, ꯄꯨꯡꯁꯤ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯕ꯫ ꯗꯗꯥ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯤ, ꯀꯨꯏꯔꯦ ꯑꯩ ꯑꯣꯐꯤꯁ ꯆꯠꯇꯕ꯫ ꯊꯥꯖꯗꯨ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ꯫ ꯀꯩꯅꯣꯅꯦ, ꯊꯕꯛꯀ ꯇꯧ ꯃꯥꯜꯂꯦꯅꯦ, ꯑꯣꯐꯤꯁ ꯀꯥꯏ ꯍꯥꯏꯁꯤꯅ꯫ ꯑꯗꯣ ꯗꯗꯥꯗꯤ ꯅꯍꯥꯟꯈꯩꯗꯤ ꯀꯩꯒꯤ ꯆꯠꯇ꯭ꯔꯤꯕ? ꯃꯔꯝꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯁꯦꯕ, ꯑꯝꯇ ꯀꯧꯔꯛꯑꯣꯕꯁꯦ꯫ ꯊꯥꯖ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯈꯖꯥꯏꯗ ꯍꯥꯏꯐꯦꯠ ꯊꯝꯗꯨꯅ ꯏꯛ ꯑꯥ ꯇꯧꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯁꯨ ꯐꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯊꯥꯖꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯌꯥꯝꯕꯨꯡ, ꯑꯩ ꯐꯖꯅ ꯇꯥꯗ꯭ꯔꯦ, ꯑꯃꯨꯛꯀ ꯀꯧꯔꯛꯑꯣ꯫ ꯊꯥꯖꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯇꯨꯅ ꯌꯥꯝꯕꯨꯡ, ꯍꯥꯎꯅꯦ, ꯏꯁ, ꯑꯩꯗꯤ ꯉꯥꯎꯔꯦꯗ꯫ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ, ꯌꯥꯝꯕꯨꯡꯁꯨ ꯑꯣꯐꯤꯁ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯅ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯊꯣꯛꯎꯔꯣ꯫ ꯆꯠꯂꯗꯣꯏꯅꯤ꯫ ꯑꯗꯨ ꯊꯥꯖ, ꯐꯖꯅ ꯂꯩꯌꯨꯀꯣ, ꯌꯨꯝꯗꯩ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯀꯩꯅꯣꯝꯃ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯍꯣꯏ, ꯀꯥꯎꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯅꯈ꯭ꯔꯦ꯫ ꯁꯛꯍꯦꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯆꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯈꯖꯤꯛ ꯆꯤꯡꯅꯅ ꯍꯪꯂꯛꯏ꯫ ꯁꯅꯥ, ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯀꯔꯤ ꯂꯥꯏ ꯊꯦꯡꯅꯔꯛꯑꯕꯅꯣ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯁꯛꯍꯦꯟꯗꯨ ꯃꯃꯥꯁꯤꯒꯤ ꯃꯔꯦꯡꯖꯨꯝꯗ ꯈꯖꯤꯛ ꯀꯣꯟꯗꯨꯅ ꯑꯌꯤꯡꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯦ, ꯈꯔꯗ ꯅꯠꯇꯦꯀꯣ, ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯠꯇꯦ, ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯃ ꯊꯦꯡꯅꯔꯛꯑꯕꯣ?
Ngasi nangna asuk yamna nungairisibo. Sakhen dining chair ama chingthoktuna tapna famtharai. Imasi, thingnare. Wa adu tabada Tharik masado harauba nungaiba anina punsinduna machagi manakta prap prap changsilaktuna tunglomdagi machabu chetna konbirai. Isana pamjaba nupi thengnare haiba. Imasi yamna nungaire. Natte sana. Kailamdagino. Mamingna kari kauba. Imaudo. Uningbana ngauri mi aibo. Sakhendu nokfet tawi. Imasi, yare ko. Yam ngai ngamdaba tawun. Lambudi waithongdagini. Ado, mamingna thasa kawi. Thaja kawi haiba. Mingsiga hairuradi thajada thaja malamgani. Sakhen wadu marak fat thattuna. Imasi, magini haibada ngasigi taibang pansida mabung ama leiribududagi hena kanasu leitre. Aduna ai muigidamukta karigumba khara tawgena khalli. Sida imasina yabiba yabidaba haibadudi ai khangde. Sakhen nakoinana mamagi pukchelbu khangningduna thogdokpani. Thariksu adumak makha tarai. Sana. Isana khaliba wakhaldo. Imasu loina khangiko. Miyoi bhaibase. Asiba maza ngaktani. Nongmadi aikhoisu. Loina mafamduda sakadoribani. Kanasu umur nate. Imasigidi. Laire inakhunba. Pupang suba sudaba karisu khetnaba leite. Marudi. Nungsi zanana hingminabado adu khaktani imasina pamba. Nate. Mabung ama leiduna kari kari honariba. Onthona nungai khidreda. Maraibak thiba haiduni. Imasi, makhoi daida matamgi oiba thabak suriba mal. Adudi imasiga nongmatang salusidana sakhangna boina. Sakhen mamasigi icham chamjaba pukchel se ubada adukki matik nungaiba faujai. Imasi, hojikti khangnabasu kuidribanina salubudu kya nungai kiroiba. Mado, angangsu yam oiriba. Kaino ne? Sahi kayamuki leng oidoino. Raina hoigumba natro. Kaidinui, raina oina yam halida. Hojik mana sugena surabada sahi 18 kun adumaina di suramanida. Pare, imasine hek pamjabado thoe. Isana asokuina pakhang oiribasidi mani khungena lumizat oire. Sakhen su mamasigi waduda nokfet taujai. Yarasi, Imasi, tabak mayam domte yeng suluki. Ado, kay injang tungdino. Kobi lay thonge. Imathiragi. Tanja aduda Mani Chandra su kitchen lomda changlaktuna. Sija, nangbu chak tu loido kya malige. Ai bu jewelry dukan da su ngak yauruge paisa singdusu amta mathong marang khangdre. Misu anoba khara yaure haibani. Sakhen mapabungda muk on silaktuna. Pabo, aina office pada dum yaurage. Moi pabua. Nasanu pana sapada loina yaujarani. Aduna matam kharadi pothabikuwo. Nangbu yaradrane. Thabakse yamine. As yani ba pabo. Sukuina mayam siwana pada wadruga hojikta nauna muwagadra. Mani Chandra nokfet tauna. Pare. Asumna chak ising chaba loiraduna Sakhen manglemga loinana office ta amuk lakli. Aduga magi room da changlaktuna thabak singdu mathang manaw naina sindoi. Asum leiringai cheraksida call ama sulaklamni. Sakhen thinthadana phone do sat paikhatli. Hello, kaka. Hello sir. Luxi Thelda food ko sangawagi matangda. Sagongda unajari haiduna iniga minyamna kana hairi. Sir, kamai toksiye. Kaka, aidu hayeng fazana laaga waridu sanarase haibiram. Adugane kaka, sagaduriba mafumdudasu kakana satlingaiduda khara kumna yengsinbiram. Afaba mistri matanaragane khara thuna hongnaba tawraseba. Hani sir. Adudi kaka, ai amuk thamage. Sakhen magi secretary Gopalda thabak pumnamak asi sinnaramlaba tungda kuide mamangda leiriba file singduda mityeng thamlai. Aduga chithana thabak kari aho arak yauri haiduna yamna munna yengduna leiringai cherak simaktadani thongjil mayadagi Robert na kaurakhiba adu. May I come in, sir? Mamai khazik nong khalakpada Sakhen leiramliba midu ubada pisum khazik sukna. Yes, come in.
ꯔꯣꯕꯔꯠꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯆꯪꯂꯛꯇꯨꯅ ꯁꯛꯍꯦꯟꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯑꯃꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯁꯛꯍꯦꯟ ꯁꯥꯎꯔꯞ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯅꯪ ꯉꯁꯤꯁꯨ ꯃꯐꯝꯁꯤꯗ ꯁꯥꯔ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯁꯥꯔꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯠꯇꯦ ꯅꯪꯅ ꯏꯅꯥꯛꯇ ꯄ꯭ꯔꯚꯥꯞ ꯆꯪꯉꯛꯑꯒ ꯂꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯗꯣꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ ꯁꯥꯔ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯁꯛꯍꯦꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯎꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯔꯤꯕ ꯐꯨꯔꯤꯠꯇꯨꯗ ꯇꯦꯛꯅꯣꯚ꯭ꯌꯨ ꯔꯦꯀꯣꯔꯗ ꯄꯦꯟ ꯑꯃ ꯊꯦꯠꯂꯤꯕ ꯑꯗꯨ꯫ ꯁꯛꯍꯦꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯊꯦꯠꯂꯤꯕ ꯄꯦꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯂꯦꯞꯇ꯭ꯔꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅ ꯄꯤꯌꯣꯒ ꯂꯩꯇꯣꯂꯦ ꯍꯥꯏꯗꯨꯅꯤꯅꯦ ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯅꯤꯅ ꯑꯁꯨꯛ ꯊꯧꯅꯥ ꯐꯅ ꯆꯪꯉꯛꯏꯕ ꯅꯪꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯒꯤ ꯑꯌꯥꯕꯗꯣ ꯀꯅꯥꯗꯒꯤ ꯂꯧꯋꯦ? ꯁꯥꯔ ꯑꯩ ꯀꯅꯥꯒꯤꯁꯨ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯪꯖꯔꯛꯄꯅꯦ ꯑꯣ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪ ꯑꯩꯕꯨ ꯁꯤꯠꯇ ꯅꯠꯇ꯭ꯔꯣ? ꯑꯣꯐꯤꯁ ꯑꯁꯤꯒ ꯅꯪ ꯍꯥꯟꯅ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯌꯥꯔꯅꯤ ꯁꯤꯅꯦꯕ? ꯁꯥꯔ ꯑꯗꯨꯃꯛꯇꯤ ꯑꯩ ꯈꯟꯖꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯁꯨꯝꯅꯇꯪꯒꯤ ꯁꯥꯔ ꯊꯧꯕꯅ ꯊꯥꯔꯛꯄꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯁꯦꯡꯅ ꯇꯝꯃꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯁꯛꯍꯦꯟꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯃꯈꯣꯟ ꯊꯣꯛꯅ ꯃꯈꯨꯠꯇꯣ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯔꯣꯕꯔꯠꯀꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯄꯦꯟ ꯑꯗꯨ ꯐꯨꯔꯤꯠꯇꯨꯗ ꯑꯃꯨꯛ ꯌꯦꯞꯁꯤꯟꯕꯤꯔꯛꯏ꯫ ꯍꯥꯏꯔꯣꯅꯦ ꯊꯧꯕꯅ ꯀꯔꯤ ꯍꯥꯏꯔꯛꯄ? ꯔꯦꯀꯣꯔꯗꯁꯨ ꯇꯧꯁꯤꯟꯕꯤꯔꯦꯗꯅ꯫ ꯔꯣꯕꯔꯠ ꯁꯛꯍꯦꯟꯕꯨ ꯀꯤꯕꯅ ꯋꯥ ꯂꯥꯟ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯁꯛꯍꯦꯟꯁꯨ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯑꯅꯤꯗꯨ ꯍꯨꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯄꯨꯟꯁꯤꯗꯣ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯁꯤꯟꯕ ꯈꯪꯉꯅꯣ ꯔꯣꯕꯥꯔꯠ? ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯅꯊꯤꯕꯣꯡ ꯊꯥꯞꯄꯤꯔꯛꯄꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯁꯥ! ꯍꯩ ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯣ ꯏꯁꯥꯅꯅꯦ ꯋꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯐꯪꯂꯛꯄ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅꯅꯦ ꯆꯔꯥꯅ ꯑꯝꯇ ꯆꯥꯔꯒ ꯄꯣꯊꯥꯕ ꯃꯇꯝꯗꯅꯦ ꯅꯄꯨꯟꯁꯤꯗꯣ ꯅꯦꯅꯥ ꯇꯥꯅ ꯄꯣꯊꯥꯒꯅꯤ꯫ ꯀꯩꯁꯨ ꯀꯥꯟꯅꯗꯕ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯅꯪꯅ ꯉꯁꯤ ꯏꯐꯝꯗ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯐꯠꯇꯕ ꯐꯣꯜ ꯅꯪꯒꯤ ꯃꯊꯛꯇ ꯑꯩꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ꯫ ꯊꯧꯕꯒꯤ ꯃꯐꯝꯗꯅ ꯊꯧꯅꯥ ꯑꯗꯨ ꯐꯅ ꯂꯥꯛꯑꯒ ꯁꯤꯗꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ? ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯍꯥꯏꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯔꯣꯕꯔꯠ ꯌꯥꯏ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯅꯤꯆꯟꯗ꯭ꯔꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯆꯦꯛꯁꯤꯟꯗꯕ ꯊꯧꯗꯣꯛ ꯈꯔꯅ ꯁꯛꯍꯦꯟꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯁꯛꯍꯦꯟ ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯔꯣꯕꯔꯠꯁꯨ ꯉꯥꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯗ ꯏꯁꯤꯡꯗ ꯄꯜꯂꯦ ꯍꯥꯏꯒꯨꯝ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯩ꯫ ꯋꯥꯁꯨ ꯉꯥꯡꯗꯦ ꯆꯠꯈꯤꯕꯁꯨ ꯇꯧꯗꯦ꯫ ꯁꯛꯍꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯪ ꯑꯩꯒ ꯂꯝꯕꯥꯅꯕꯗꯅꯦ ꯌꯥꯝ ꯅꯧꯃꯜꯂꯤ ꯑꯗꯨꯅꯅꯦ ꯃꯇꯨꯡꯗꯗꯤ ꯅꯪꯕꯨ ꯂꯣꯏꯔꯤꯕ ꯍꯨꯏꯕꯨꯗꯣ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯒꯅꯦ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯛ꯫ ꯑꯩ ꯑꯁꯣꯟꯕ ꯃꯤꯗ ꯈꯨꯠꯇꯥꯅꯤꯡꯗꯦ ꯅꯊꯧꯅꯥꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒꯁꯨ ꯂꯦꯞꯀꯦ ꯈꯟꯖꯥꯔꯤꯅꯦ꯫ ꯁꯛꯍꯦꯟ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔꯒ ꯔꯣꯕꯔꯠꯅ ꯂꯥꯛꯄꯁꯤꯒꯤ ꯃꯔꯝ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯔꯣꯕꯥꯔꯠ ꯅꯪ ꯑꯩꯒꯤ ꯈꯥ ꯇꯥꯕ ꯑꯉꯥꯡ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤꯅꯦ꯫ ꯑꯗꯨꯅꯅꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯅ ꯂꯥꯛꯄꯁꯤꯒꯤ ꯃꯔꯝ ꯍꯥꯏꯔꯣ꯫ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯊꯧꯅꯥ ꯂꯩꯕ ꯇꯨꯡꯗꯅ ꯑꯃ ꯉꯥꯡꯕ ꯃꯥꯡꯗꯅ ꯑꯃ ꯇꯧꯕꯒꯤ ꯊꯕꯛꯇꯨꯗꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯍꯩ꯫ Okay, you will regret one day.